Manipur Trending News na tungan-tungan wala source hindi ko charga. Mata-matang di oiba maru oiba ipaw sing patukon kang jay. Ngasigi headline da Rims ta laikidrabi Manjugi macha ni pagi ipan pangthokhe case lakhotabra mayek sengri. Rims ta thokan ingdab thawdok thok tanaba uripok apun balup amasung uripok nupi apun balup na suggestion tara bisinkhre. Rims ki amot parau thu Rims pu mihat pung onthokanu Rims ta khongjang gi chanabi thamba yaroi. Rims ta patient leptana sirpagi wathok KCP KYKL Pripak po amasung UNLF ki apunba committee na yengsinba hawragani hierarchy. Mikhalda afaba mihut handrabadi Manipur gi miyam wakigani o joy. Latholup amagi name plate amasung base yauna kochukulasing pagatle police. License out na pharmacy famba amasung MRP dagi hengatpa yonbasing matakta action lakotlagani health director. Haingang diyum amamay na tumna chakhay. Lupagi haksang ama layramle. KCP PWG Fare. PLAG Nifugatare Subumapo Kumon Thorom Pangthokre. Dengue case lising amaga chahum gatara surakle. Sija hospital na police mental health ki training pangthokre. Lol mayek chaphat hanba malingi oina changsilakai ba khongjang da saruk yaminasi wama. Pau sandok na pijari Rims ta laikidrabi Manjugi masanupigi ipan pangthokre case lakhotabra mayek sengri. Masagi ahanba angang unanabagidamag tha asigi taratarukta Rims Hospital da admit tarukla matung tha asigi kungi nungthilda machanupi ama phangjara matungda blooding tarukle haiduna amukhanna operation theater da posindena operation chathar matungda ICU da thamlaba matung mathagi numit tha asigi kungamathoi ayuk anganbada laikidrabi Thobal Sabal tongbadagi Lilong Chajing awang lekaida mayum palkibi nongthombam ningol Kingsubam Ongbi Manju Chahi Kuntraga Mangagi Machanupigi Ipan gi tharom ngasi pangthokre adum oinamak mahak laikhidaba thawdu asigi matangda mari lenaba police na case ama lakhotlabra natagana lakhotribra haibadudi official oina khangba ngamri harki lepak wato oiraklaba thawdu asigi matangda pauksi asina chathagiba investigation da panglakpa official oiba documents gi matung inna laikhidrabi Manjugi mapuroiba CH Niran Chahi Nifuga mathoi apopa CH Nilkantana Rimski director da mahak laikhidaba numit tha asigi kungamathoi ai becherol ama Bislamki Cherol aduda mahaki loinabi Manju laikidabagi thawdok asi unnatural death ni amasung thawdok asi medical negligence tagi thokpani haiba wafam phongdoki Cherol adudi matung ina mahaki loinabi asi tha asigi taratarukta angang unnabi damakta emit tawkibani mahakna Rims Hospital da emit taw matamda mahaki hachangga khudongchadaba karimata laikide tha asigi kungi nungthil pung anirom tarpada Dr. CH Pritam Singjamai Jingak Mathak ki miyeng wakhada mahaki machanupi ama cesarean section tawduna pangjaki mahak changnaina doctor asigi makhada check up tawkibani hairi angang unar matungda mahakpu warta puraki adubu bleeding tawkle haibagi complaint lakpadagi makhatana mahakpu operation theater tha asigi kungi numidang pung 8 lom tarpada operation tawnaba pusinki aduga mapuiba CH Niranda mahaki loinabigi hakchang khaw lauthokle haiba wapum khanglaki numit adugi numidang pung 9 ga makhairom tarpada operation tawra matungda mahakpu ICU thamki mafum aduda mahak koma da laiki haiduna mathangi numit tha asigi kungamathoi gi ayupung ohum ga makhairom tarpada mangwada mahaki loinabi leitre amasung si re haibagi paw pirki hairi maram asina thawdu asi doctor singe maikaida medical negligence maramna oiruda thokhanbani haiduna director da unnatural death ki thawdu asi matangda inquiry tawbiu amasung logi matung ina atuba matamda matau taba legal action sing lokotpiu haijaki hairi laikidabagi mapuroibana Rims ki director da pisinkiba ai bachero asigi copy amasung Rims Hospital gi medical superintendent da piki hairi makha tarpada Rims da patient leptana sirpagi wathok asigi matangda KCP KYKL Pripak Pro amasung UNLF ki apunba committee na yengsinba hawragani hierarchy Regional Institute of Medical Science Rims Hospital da patient leptana sirpadagi miyamna pendaba phongdong narpaglonena mari lenena Kangleipak Communist Party KCP Kanglei Yawol Kanbaluk KYKL People Revolutionary Party of Kangleipak Pripak People Revolutionary Front of Kangleipak Pripak Pro amasung
koirenga luchingba United National Liberation Front UNLF ki apunba committee amana yengsinba hawragani hairi wapum asi lalhurup sing asigi maikai tegi mohut sinba mioi singa punna kujek piduna thadok bacherol amana hairpani terol asina hai haukiba numit kontraga nithoi nida remsta laing balakiba mioi manga laikidre masigi matang da laikidaba mioi manga asigi ing manungi mioi singa piba hamlapa warol sing miyamda amukhana thamjari number 1 da awang sekmai laipatagi laistam ningol hijam ongbi ibemcha chahi yangkhaiga nithoi mapuroiba age mohen august 18 da makong khuraida tekpadagi rems hospital da pukhlaki numit tare nimak ortho department ta leiduna mathok taba test na singba tawduna treatment tawki august 18 gi ayupung 10 da operation gi damak pusinkhraga operation da adum laikidre number 2 da yengkhom keso chahi yangkhaiga taret apokpa laikidraba y vaiga singha sekta mayai lekai na BP stock tawdagi august 13 gi ayupung 10 makhai muk tabada rems da pugalaki adubo numit adu nungmajing oibna laing biu haiba yakide kan ngana matungda neurologist remdabadagi medicine gi doctor amana yengki amadi admission tawduna wata hongjinki mathang numit september amagi ayupung 8 da CT scan lawnaba tawki aduga kuina ngai matung nungthil pung 3 makhai ta matamda CT scan lawki asumna CT scan lawnaba honoringai da doctor round lakpadasu yengba phangkhokide nungthil pung 3 makhai da CT scan gi result phangla matungda doctor na ICU da tuna pusinaba haramki che su iramki adubu ICU da pusin bikide asumna nongai chabuk pung baro ta matamda keso laikidabani number 3 da gotimium ongbi ranibala chahi kuntraga taruk mapuraiba ji achauba wangkhai yumlembam leikaina september 15 da angang unanabi damak range hospital da pukhalaki september 19 da patient gi pipam lusilapodagi patient asigi consultant oiriba dr rameshwar yaudana duty tariba doctor singna operation tawki operation adu da ranibala laikide dr rameshwar di operation loiraga laki magna haibada mangwanda duty tariba doctor singna matam chana pau pekide haiba asini aduga duty tariba doctor singi maikai degina pau piki amadi makoina laing kiba amadi operation tawkiba adu dr rameshwar piba guideline adugi matung inani haikibani number 4 da yambem sanjoy chahi yangkhaiga nithoi apokpa laikidraba waikula bamon kampu makha lekai su poi thangba kutta chikpa naba tawba amadi ngakli nabadagi september kungi ayupung 9 muk tabada range hospital gi casualty da pukhlaki doctor gi poktak matung ina mathok taba test sing tor matungda test asigi result di matam khara nga changani haina yumda potharo haiduna nungthil pung ama da yumda halaki adubu yum hek yobuga test ki result lakle hospital da leiraga laing daba yaroi harpadagi kudakta hospital da amuk pukhalaki matam aduda casualty da duty taba doctor sing leramde intern oiriba doctor singna yengki anabana sor honba nuaite hairubada ECG lawnaba ticket kaklucho harki anabana masa yamna nuaitre haibadagi casualty da leiba doctor singda hairubada aruba che khara pairi kona lake hairaga lakide lumung manungna ECG lawnaba ticket kakpa tatlingaida sanjoy lekidabani mangasubada singsubam manju chahi kontraga taret mapuroiba CH Niran Lilong Chajing Awang Lekai September taraga tarukta angang unanabagi damak rems ta puhlaktuna emit tawki September kun gamathogi numit yungba pung amata matamda patient asigi consultant Dr. Pritam yauna operation tawki nungthil pung aniga makhairom muktabada operation loiraduna mama masa anima karisu tawduna operation theater dagi uthorki nungthil pung manga ga makhairom tabada ikang khawdana I hatharpadagi Dr. Singi Maike dagi amukhana operation tawdaba yaroi haina khangalpadagi amukhana operation tawki amadi operation loir matungda ICU da thamki mahak nungalondai pung ani makhairom muktaba aduai laikidabani hairi handak rims hospital da matang thorliba thoktok laibak thiba thokdoksing asigi batangda leipak miyamda wafum kharadang thamjari ngasi aikhogi iripak asida hospital da laing balakpa mioi sing siba naba yaukpada patient party hospital authority amadi doctor singi marakta kana jenabagi thokdok wathok sing yamna toina torkli handak marak august 18 dagi hawraga september 18 fawbagi numit 30 gi manungda rims hospital da laing balakpa anaba mioi manga sikiba asina maram oiduna liba wathok lathok sing asina phibum asi hena sati phim amada laklei hai nasu tamakli lepa asi khwaidi liraba khwaidi chawba miyamna khwaidi thajaba mi masing su khwaidi yamna yengba rems ta handak liba thawdo sing asi laipak miyam gi khwaidi laibak thibani thawdo sing asina rems ta nariba ka hena senja thumja tawbagi amadi achan mira naiba gi kum uba laina adugi layong uthokle masina rems hospital asi kyam thina patha pum tharabagi haibadu mayek sengna takle thoido hendongna maru oiba thodang lawgadoriba doctor gi pham asi Delhi rom dagi appoint tawba oibana hospital asigi problem sing kokhanaba honabada thawai yaudaba staff nurse dagi hawraga hospital asigi yam khraba multi tasking staff sing adhokta yamna kuina thamba regularize tawidaba anoba hapnaba honabada corruption ka hena torpa job security lektaba amadi adhokta retirement
ꯆꯂꯛꯄ ꯑꯁꯤꯒꯤ ꯐꯤꯚꯝꯁꯤꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯔꯟ ꯇꯧꯕꯗ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕꯗ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯋꯥꯍꯩ ꯈꯣꯟꯐꯝꯁꯤꯡ ꯃꯃꯤ ꯇꯥꯔꯛꯇꯕ ꯑꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯈꯛꯇ ꯅꯠꯇꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯁꯣꯠꯊꯔꯤꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯜꯍꯜꯂꯦ꯫ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯕ ꯉꯝꯖꯗꯕ ꯂꯥꯏꯔꯕꯁꯤꯡꯗ ꯃꯁꯤꯅ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯩꯉꯥꯡꯗ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯞꯇꯦꯝꯕꯔ 15 ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯡꯅ ꯆꯤꯉꯥꯈꯝ ꯖꯣꯏꯀꯨꯃꯥꯔ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯀꯥ 5 ꯂꯩꯕ ꯎꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯣꯏꯈꯤꯕꯗꯒꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯒ ꯏꯝꯐꯥꯜꯗꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁ SO ꯔꯨꯁꯤꯀꯥꯟꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯐꯥꯌꯔ ꯁ꯭ꯇꯦꯟꯗꯔ 2 ꯌꯥꯎꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯃꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩ ꯆꯥꯛꯂꯝꯕ ꯌꯨꯝ ꯑꯗꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯨꯗꯤ ꯃꯩ ꯋꯥꯏꯍꯜꯂꯛꯇꯕꯗ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯄꯣꯔꯣꯝꯄꯥꯠ PSꯅ ꯀꯣꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯇꯦꯂꯤꯄꯇꯤ ꯃꯄꯥꯗ ꯂꯩꯕ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯝ ꯆꯦꯜꯂꯝꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫